Imphal West District ki manung chanba Langthabal Phumlo Lokolda nauna saba phamung chani laigadaba quarantine center ngasi Manipur gi Chief Minister N Birena hakthengna chatuna yengsinkhre. Tangai fadana changdraba yadraba polamsing miyamda fanghanabagi pandamda government na paikhalakpa thausil gi matung ina ngasisu mafam kayada curfew matam khara komthoktuna sana thaknanaba yensang napi grocery gi polamsing amadi akhannaba oil pump sing hangduna miyamda phanghanki. Manipur Police Department gi lokhalakpa khongthang amagi matung ina maram chadana lambida chaka ani panbadagi hauraga chaka mari panba gari sing thodok narakpadagi thingnanaba akanba thabak paikhatkre. Khurai Nandaibam Laikai Gram Panchayat ki Pradhan Yumnam Ongbi Sitragi sahi ahumgi phangadaba senpham pumba COVID-19 ga mari lainana Laikai asigi awat apada sizinaragani haina lauthokre. COVID-19 thengnanaba India pumbada lockdown lauthokibadagi Radha Kunsta chatkiba miyoi kaya numit kayani panduna laikibadagi awaba kaya mayoknare hiramasgi matangda awaba tarabasing aduna Manipur lainga ki mateng nirakli. Manipur University ki Chemistry Department asigi campus manungda ahing yarektuna hand sanitizer sariba asida mateng oinanaba Mahairui Loop ama oiriba Kanglei Park Student Association KSA na lupa lising yangkhai gi mateng pangkhre. COVID-19 ga mari lainana Hairok Patu Gram Panchayat ki Pradhan T.S. Bhanupati Devi nominee T.S. Premjit Singh amadi Panchayat Development Committee na sinduna Hairok Gate tagi hauduna Hairok Patu Melai Tampak Phaubada Gram Panchayat asina konba mafam khudingmakta hidak kapthokre. COVID-19 na maram oiraga yumthongda lemna chananaba cheng phangananaba laukhalakliba khongthang asigi manung channa ngasi malom tuliai mada cheng phangananaba honabada seng kilogram masing suna phangandre haibagi wahauda chauna muknaba thokre. Montha Village asida laibi nupi macha ama Myanmar gi Rangoon romda mahi tamluraga handak khun asida laktun laibadagi khunja sing coronavirus ka mari lainana akiba faure amadi more da lairiba mari lainaba medical singda khanghalabasu yengsinbidre haibagi wakat lakli. Coronavirus na maram oiduna tha asigi tang taradagi Myanmar ga faunariba border da matam kaktana thingzin khiba maramna ngamkhaida khundariba khulkhara khudongchadaba kaya mayoknaduna lakli. Hojik malem gi leiba kaya da pandemic oiraba coronavirus COVID-19 laina asidagi ngakthoknanaba pandamda youth organization khangabok yokna ngasi khangabok kendra gi kaithel sing yauna mi punfam oiriba mafam sing sinba thungna bleaching powder kapthokre. Jiribam district asida su curfew thugaiba amadi lockdown thugaiduna lambi sorokta lakpa auto kungamanga rom Jiribam police na fagatlaga executive magistrate ki mamangda puthoktuna makha tana tawduna ba khanghalaba matungda thadokre hairi. Khurai Assembly Constituency ki oina miyam gi fampham thokpa cheng suna pibidre haina ngasi pauti singda phongdorakliba wafam asi Assembly Constituency asida fair price shop hangduna miyam da cheng phanghaliba agent singbu lan uhanarnaba khongthangni haina Fair Price of Committee na pendaba phongdorakli. COVID-19 gi laichat asi laksinanaba amadi sandoraktanaba Manipur Sarkar na lokhalakpa thabaksing asida mateng oinanaba Chief Minister Relief Fund for COVID-19 da Zen Manipur Dance Academy gi Director amadi staff singna lupa lakh aniga lising mariga chamaga hum mateng pangkhre. Jiribam district ta state asigi damak pusilakliba cheng sing asigi hondok honjin tawnanaba labor sing fangdabana maram oiraga labor gi awaba asi kharadang oirabasu koknanaba haiduna All Jiribam United Club Association azuka Jiribam gi volunteer nimfuga manga romna mateng pangkhre. North Bengal Medical College and Hospital Siliguri da COVID-19 na maram oiduna laing lakhibi nupi amanga si ayuk anganbada laikhidre hairi.